lalonba kangpu kharada Manipur gi laingakta yauriba minister amadi MLA yauna police officer kharana sel gi damak khallaga mateng pangsinduna leire haina laingakta yauriba MLA L Rameshorna nungnangba phungdorakli amasung India da coronavirus ki anova case listing marfudra mapan gi mathakta henkalakuna apunba case crorama lakun ga humdoi henkre pagal Maharashtra da anova case listing nifuga nipan gi mathakta laktuna khwaidai sholaba state oidi Mayam Bukurumzari Adom the Young Biribas Impact News ni ay Momoka Salamna Hausi Pungza Sifaw for Gemaruiva Pausing Miam the Pizari Drug Chowna Lalon Bakangbu Karada Manipur gi Laingakta Yauriba Minister Amati MLA Yauna Police Officer Karana Sel Gidama Kalaga Mating Pangsinduna Leire Haina Laingakta Yauriba L Rameshorna Nungnang Fongdorakli Loinana Manipur gi Mafam Kayada Chatok Chasin Tawada Central Armed Force Sing Yauna Apan Bakaya Piba Asina Aikois Asi Ning Tamlibara Natraga Mikha Polibara Haiba Adu Chamam Nahale Haina State Planning Board Manipur gi Deputy Chairman Suoriba MLA Asina Pendaba Fongdorakli Wafama Singasi International Peace and Social Advancement Ipsana Sintuna Pangthokpa Thauram Ama Oiriba Youth for Future ki Makhada Kanchipurda Laiva Paradise Academy da Mahairui Singda Solar Study Lamp Sing Yenthokpa gi Thauramda MLA Rameshorna Fongdokibani Manireda gi Makhada subsidized rate da Solar Study Lamp Sing Asi Lauduna Paradise Academy ki Mahairoi Marfudra Mari Amati Kamgaida Laiba Premier English Academy ki Mahairoi Marfu Humdoida Solar Study Lamp Sing Asi Yenthokibani Thauramadu Athoiba Mitunglen Oiraduna MLA Rameshorna Hai Haurakliba Angang Sing Asi Aikoi gi Tungi Yumbi Oirakadauribani Makoibu Masamau Fahanba Mahima Sing Matik Chana Tambiba Haiba Asi Tangai Fadaba Thaudangni Drug Lalonba Amadi Drug Chava Karakak Faraga Lamdam Asidagi Drug Muthatpa Ngamloi Politicians Sing Home Department ki officials Sing Amadi Police Officers Sing na Thamoi Seng na Khotnaraba Matamda Drug Muthatpa Ngamgani Amaromda More Lambida Lai Khurumba Chatpa Natraga Karigumba Yumgi Thaudok Wathok Amagi Chatpada Security Personnel Sing na Miyamda Aduki Matik Apanba Piduna Lakli Yum Savada Changba Furniture Items Sing Puthorakpa Fawwa Yahandaba Makai Miyamda Khudong Chadaba Kaya Mayok Nahali Adubu Kanagumba Sanga Chawba Achau Asang Tinava Singdi Uthanna Hapa Gari Sing Oirabasu Karishu Chingnava Laitana Yamna Komna Lambi Asida Ngaihak Laitana Chatli Asigumba Kaya Asi Lairiba Makai State Asi Chawkhatpada Thingtha Khigani Haiba Wafam Asi MLA Rameshorna Fongdoraki MLA Minister Kara Makoiki Manata Achoko the Krabata King and Napsala Leka, Sina Naga, Sina Demosi Police Shari Malta, in Zakama, Shalomafena, who Komato was Amley or Sina, Drug Say, Namda, Secretary, Mutakari, Police Channel Kara. The Home Department, the Police Officer, Motion Ganda, I probably Kale, Senator Masama even now, the Siki, Don Bomber, or Siri Purple, Zakaba, Kayaka Pasaki Mutaka. So my family was in a Hamurgan, Gary Passan, Gary Tau, Gary, Papi, the Masaka, Sumato, Namna, the Mate, or Kanasum, Kagoto, Young White, Druxina, Mahale, the Dr. My Paki Parakansu, and I'm Kowisam Yam, name, but Pokun, the Mayan, also still man, the legs, Chakasu Mahan by that, Druxy, position of the committee, Put Harrison, Polum like Super Lamina Sanka, Taraka, Garipu, some of the Garitara, Kalpara, according to Ishari and the Fuse about them, telling them to do a Payum about them. I might have that. Of course, Ninta Miracle is again. More is the committee Sama video, upon my colleague of Suman Sukara, Peshato, Sakama, and the guy on my colleague, Masari, has a very minister of the Zoom had a drug in the relay. According to the mean Polura in the point of the point of Sarah Khan, why that? Machine Dr. Mutata, Manuel Police of his housing, MLA said, Thomas Young took the drugs and do they have a she said the process of the name and the
Haurakliba Mirol Singda Laibak Ningba Tambiba Matam Oire Haina Social Welfare Department ki Director NG Utamna Fongdokre Sagolba Nepra Major Leikaida Nepra Major gi mitam Maikhum Hangdokpagi Thauramda Wafam asi Fongdokibani Tauramaduda Utamna Makha Taraduna Hai Maraibak Nungshiba Haibasi Yaudragadi Laibak Chakhatpa Ngamloi Chahi Chamagi Mamangda Maraibak Ningbaga Hauzik Maraibak Ningbaga Khenaba Yamna Leire Chahi Chamagi Mamangda Aikoina Mikha Polingaida Maraibak Ningba Haibagi Wakalondi Isagi I Katpangamba Adubuni Hauzik Ningkha Tamlaba Matungda Maraibak Ningba Asina Miyamgi Seva Tauba Amadi Laibaki Chakhatnaba Hotnaba Adubuni Haiki Kaina thoba singbu ningsing bai basi aduki matik maruaiba darkar leiba tunggi horaiba chatra chatri singgi angang singgi khallaga aikhoi haugalaiba icha singda isu singda leibak ningba tambi da bayati patriotism gi ihul ji makoi da chelan da bayati jati nungsiba maraibak nungsiba basi yaudragadi leibak to chaukat pangamde chai chama gi mamang dadi aikhoi na mikha polingai dadi maraibak ningba haibagi arthadi aigi I kat pangamba ngak yon bangamba ileibak ki damakta Thawai Thabangam Budunawayami. Hauzik Ning Hatamaba Matung Sidadi, Elibak Ning Bahabagi Artadi, Mayam Gi Seva Tauba, Laibaki Hana Chaukat Nabahonaba, Pataba Tabaki Laptoga, Apava Maikaida Sum Sanjalapa, Lady Ba Iramdam Zihen Hana Chaukat Budune and Loi. Drugsy, Sarkar Napana Laudunasu, Sarkar Matundana Tangnabadi, Shumoi Tokri. Chingmi Singi Fangfang Tokpa Hak Sing Chingi Frontal Organization Amadi CSO Kangbu Karana Matpire Haina Kamjong District ke Manung Channa Lairiba Mapum Khulgi Kunja Sing Namaral Sirakli Hiramasida Bishorjit Namairakpam Amadi Ruven Saikhom Dagi Akhanaba Paudam Ama Imphal dagi Chaurakna kilometer Tramaga Kulom Chatlaga Kamjong District ki Manung Channa Laiba Mapum Khul Asida Chaurakna Imung Chahum Lomna Khundari Tangkhul Furupna Namna Khundaba Khul Asida Mioi Lising Ahum Lom Lairi Hairiba Khul Asi Hiram Khuding Makta Sothaduna Lairi Thaingai Saija Kauba Khul Asigi Ahal Amana Fongdorakpada Chingi Frontier Organization Kharana Lauduna Raga Khul Asigi Fangfam Thokpa Hak Sing Adu Matpiduna Leire Nakalamaromda Khul Asida Lairiba Mapum High School Asisu Ozagi Award Pakaya Laivana Mahiloi Shangi Lamda Sothaduna Leiri Frontier Organization Yam Ledna Oirabju Moine Ekogi Mingda Ekoina Eko Yumpam Kurikara Oirabju Kimerada Kapraga A Forenda Thaba Moi Fundi Yam Tanba Ado Ekoibudi Yaruktre Mamingdadi Ekoigi Mingda Bashadi Tanba Ekoibudi Development Kurishu Tunba 2015 da High School Si Upgrade Akre Junior High School Lermudu Oirabju Huju Papa Staff High School Magi Staff Si Yamada Kun Shu Rabshu Tra Nipama Bamdi Leibam Tawi Heba Mapum Khul ki headman Achana Fongdorakpada Khul Asiki Akaknaba main source of income Laite Hauziki di Yong Chakna Oidi Government ki Makhada Pitharakpa scheme Singsu Cheda Oina Leire Khul Asiki Public Health Center Dasu Marak Marakta Dr. Lakpanna Tana Mathausu Taudre Public Health Center Asigi Building Su Mathau Taudabana Khul Asigi High School gi boarding Oiduna Leivaga Loinana Mathau Taudraba BSNL gi Mobile Tower Amasu Leiri Tower asi maintenance tawidabana nungsit sitpada haiduna leire Tower asi tektuna khunja singda asok apan nangdringaida sidok pina ba headman asina appeal su tawrakli Hauzik semliba khul taba lambi asisu nongju tha yaurakdringaida loisinbina ba appeal su tawrakli development gi work haibase mamingi oinadi akoigi government gi piriba khudong chaba pumnamakti dum mamingi oinadi lei veterinary hainadi lei adu veterinary gi office oina building oinadi leite aduga akoigi leiriba primary health center siju doctor je mapung bhana leite government gi scheme haibadi akoida tawubudi mamingi oinadi mayama lae ado mapung phana pangthokpa haibududi akoigi area sidadi mapung phana pangthokpadi sungam ngam kide
मधु या सिगुम्बा थबक मचा मसु ओइरजु अचौबो ओइरजु मयाम से ममिंग ओइनदी लोइना लाकनी लोइना लागा सक्सेस ओइना 100% सक्सेस ओइरे हाइबसिदी ओखोइ इमिक्ता ngasi फावबो उबो फंगद्री इंडिया ने निंग तम सही हुमफुद्रा हुमदो सुरक लबसु मणिपुर की मफुम खुलदी लम क्या दा सोथादुन लेरी लम सिंग सिबु येंसिनबगी मतम ओइदिब्रा हाइना खुल्लसिगी खुजा सिंगना हांगलकनी इम्पैक्ट न्यूज तमक बिहुसिकलोरेन पारमजरीबा साखम रुबेन मफुम खुल कामजोंग मतंग स्वाइस द ब्रेक हम लौजगे ब्रेक की मतुंग द मालेम अमदी इंडिया की लेरिबा कोविड-19 केस के अपडेट की पाव अमदी मणिपुर अमसोंग मालेम की तोंगान बे ई पाउसिंग पुदुना लाक्चगे इम्पैक्ट न्यूज पु मीटिंग तादुना लेबियु मैम बोमुकहना ताराम नोक्चरी बुलेटिन असिगे मखा ताबा पाव मियाम द पिजरी इंडिया द कोरोना वायरस के अपुनबा केस क्रोरमा लाख कुनगा हुमदोई लिशिंग मरफुद्रा निथोय हेनख्रे लेना असिदगी लेखिदबा मसिंगना लाख अमा लिशिंग हुमफु मरी ग चामगा तरा सुरे लेना असिदगी फगलखिबा मीगी मसिंगना क्रोरमा लाख तरा ग मंगा लिशिंग हुमफु ग मापन हेले हौजिक लेबाग असिगी अपुनबा एक्टिव केस लाख तरुक लिशिंग यांखै निपान ग चमापन सुपना मापन दा लेरी मिनिस्ट्री ऑफ हेल्थ एंड फैमिली वेलफेयर ना थादोरकपा रिपोर्ट की मतुंग इना लेबाग असिगी ओइना अपुनबा फगलकपगी चांग चादा मरफुद्रा हुमदोई दशमिक अहुम तरुक्ता हंथरकले हौकिबा पुंग कुनगा मरीदा लैना असिगे अनौबा केस लिशिंग मरफु मापन ग चामा कुनगा मापन हेनगलखी लैना असिदगी नौना मियोय चट्रेट का तरागा मरी लेखिदे हौकिबा पुंग कुनगा मरीदा मियोय लिशिंग निफु मरी ग चनी ग सुपना अनि फगलक्तुना डिचार्ज तौखी लेबाग असिगी मियोय लाख कुंट्रा लिशिंग मरफुद्रा हुमदोई ग चट्रेट मरफु ग मंगा ngarang vaccine kapki apunba vaccine kapkiba masingna crore taret lakh kuntra lishing yankhai mari ga chani marfudra manga sure nakalama romda malemgi oina corona virus ki sohalaba apunba case masing crore taraga humdoi lakh nipan lishing nifuga mari hele laikidaba masingna lakh kunga nipan lishing yankhai mathoi hen kibaga loina na apunba discharge taukiba masingna crore tara lakh yankhai humdoi lishing nifuga humdoi hele महाराष्ट्र की पुणे दंगसी हौरगा नुमिदांग वायरम पुंग तरुक तगी अयु पुंग तरुक फाउवा कर्फ्यू थमलगनी हाइना पुणे अथॉरिटी ना लाउथोखरे कर्फ्यू असी यामद्रबदा चयोल अमा चथगनी हाइरी महाराष्ट्र कोरोना वायरस की अनोवा केस लेप्तना हेनगलक्लिबा असिदगी लौखलकपा चेक्सिन थौरांग ओइना कर्फ्यू असी थंबनी हाइरी कर्फ्यू मनुंग द लाइनिंग लाइशोन ग मरी लेनाबा मफम सिंह होटल बार शॉपिंग मॉल अमदी मूवी थिएटर सिंह चयोल अमा चुपना थोंगलो ननबा खंगनख्रे अदुम ओइनमक चाना थकनबगी पोटलम सिंह होम डिलीवरी तौबदा अयाबा पीरी लोइनना हिदाक लांगथक अमदी अतोपा इंसिसिल सर्विस सिंगी ओइनदी कोमथोकनी हाइरी पनबयाबदी लेबाक असिगी ओइना कोरोना वायरस न ख्वाइदगी सोखलबा स्टेट ओइरिबा महाराष्ट्र दा अनोबा केस लिसिंग निफुतरेट का चमापन तरागा हुमदोय हेनगलखी अमदी नौनमियोय चमरीगा मरफु माथोइना लैना असिदगी लेखिदे नाकलमरोमदा कर्नाटका दा कोरोना वायरस की केस लेप्तना हेनगलकपदगी जिम क्लास याउना जूनियर स्कूल सेकेंडरी स्कूल हायर एजुकेशन अमदी प्रोफेशनल कोर्स सिंगी ओइना फिजिकल क्लास कैंसल तौखरे अमरोमदा दिल्ली की ओइना कोरोना वायरस की केस हेनगलकपगी मतंगदा चीफ मिनिस्टर अरविंद केजरीवाल ना लुचिंगदुना मिफम पांगथोकपगा लोइनना अनौबा लॉकडाउन अमुक हन्ना तौरोय हाइना फोंदोखरे महाकना लैना लाइचत असिगी मतंगदा कुपना येंगसिनबगा लोइनना नुंगसा थिनिंगाई ओइद्रि हाइरी लेबाग असिगी ओइना कोविड-19 की केस खंगहेन हेनगलक्लिबा असिगी येंगलगा स्टेट पुमनमकना लौखटपा याबा चेक्सिन थौरांग पुमनमक लौखटनबा सेंटर ना खंगहनख्रे कैबिनेट सेक्रेटरी राजीव गौवाना लुचिंगबा लेबाग असिगी तोंगान तोंगानबा स्टेट अमदी यूनियन टेरिटरी सिंगी चीफ सेक्रेटरी डीजी पुलिस अमदी हेल्थ सेक्रेटरी याउना चथकिबा अवांग थाकी मिफम अदुदा महाराष्ट्र पंजाब कर्नाटका दिल्ली हरियाणा अमदी छत्तीसगढ़ याउना स्टेट अमदी यूनियन टेरिटरी तरागा माथोइदा अहेन मिटिंग थमदुना चथकी हौजिक ओइरिबा कोविड-19 की फिवम असी येंगलगा कैबिनेट सेक्रेटरी ना फोंदोखिबदा हौजिक लाइरिबा कोविड केस ग्रोथ रेट असी चादा तरुक दशमिक निपानी हौकिबा चही लिशिंगनी कुनगी जुन थादा लैखिबा ग्रोथ रेट चादा मंगा दशमिक मंगादगी हौजिकना खंगहेन हेनगलक्ली लोइनना कोविड ना मरम ओइरगा मी सिबेकी चांग असिसु नोंमगी ओइना चादा मंगा दशमिक मंगा ओइरी हाइखी
Awang Nongpok lamdamgi oina Arunachal Pradesh ta coronavirus ki active case manga leiri state sigi apun ba confirm case lising taraga taruk ka chanipan nifuga taruk yaukivaga loinana laikhidaba mi ki masingna yankhai ga taruk oiri Assam gi oina confirm case lak ani lising taraga nipan ga chamnga kuntrago humdoi shukre laikhidaba mi ki masingna lising amaga chamaga supna taret oiri active case na chamnga ga humfuga nithoi da leiri Meghalaya gi oina confirm case lising taraga mariga marfuga nithoi oiri active case na humfuga mari leiri laikhidaba mi gi masingna chamaga yankhai shukre Mizoram gi oina confirm case lising mari ga chamri marfuga taret shukre active case nifu oiri status gi oina virus asina maram oiraga laikhidaba mi gi masing taraga mathoi oiri Nagaland gi oina coronavirus ki apun confirm case lising taraga nithoi ga chahum humfuga mathoi shukre virus asina maram oiraga laikhidaba mi gi masingna marfudra mathoi oiri active case na chamaga kuntraga nithoi da leiri Sikkim gi oina coronavirus ki apunba confirm case lising taruka chani nifuga manga sukre active case nifuga manga oikibaga loina na state asiki oina laikhidaba mi gi masing chamaga kuntraga manga oiri Tripura gi oina laikhidaba mi gi masing chahum marfuga mapan oiri active case na yankhai ga taruk ta leiri loina na apunba confirm case na lising kuntra humdoi ga chamnga kunda leiri Central Board of Secondary Education CBSE na academic year 2021-22 gi oina class 9 amadi 12 fawagi syllabus hanthalaroi hairi board asina 2021-22 gi oina tamgadawriba anova syllabus Phong ki baga loina na mamang chahida kakhiba chapter amadi topic sing nauna amuk hapsile hairi board asigi official gi matung inna covid na maram oiraga mahairoi singda potlum ama oidana ba mamang chahi gi oina syllabus hantahan ki bani hairi Aroba the bulletin asigi headlines amohana miyam da thamjage Drug chawna lalonba kangbu kharana Manipur gi laingak te yawriba minister amadi MLA yawna police officer kharana sel gi dama khalaga mateng pangsenduna leire haina MLA L Rameshwar na nungnangba phongdorakli amasung India da coronavirus ki anoba case listing marfuga mapan gi mathakta hengalaktuna apunba case korama lakun ga humdoi listing marfutra ni thoi henre Maharashtra da anoba case listing ni fuga ni pandrom laktuna paiti gi sohalaba state oidi Patang choice the bulletin asiloi sinjare Manipur amasung malem gi tongan ba mafam sing da thokli ba I pausing gi tama impact news po mideng ta duna lebiu